Technology saukhalappagi matung inna Chinagi scientist singna malemde Ehan Hanba Oina Angang Pokpa Ngamba robot Semgatle Hairi pawasina makha taraduna hai Guangzhou da leiba kaiwa technology na maruiba thodang lauduna paikhaliba thorang asigi makada robot sina asengba mioiba maka sak manaba mongda tha tara naupuraga Angang Pokpa ngamgani haina report amana khangalakli paikhalagliba thorang asina angang unabaga mari leinaba Kudong sadaba kaya marup mayok nariba mioy singda saung na mateng oiragani senba lising aniga kunga tarukta mapung oina puthok na pandam thamliba robot ama semgatpada saurang na US dollar lising taraga mari sanggadawri yum palaba matung mamita masa ubak ngamdaba kaya lairiba se Chinagi scientist singna semgaliba robot asigi mateng na araiba mongda mamita masa ubak phangalagani haina pawasina makhatari